Manipur da thokliba chahi hum farakadoraba irang asigi matangda inquiry chathanaba semkiba commission adugi chairperson oiramba Guwahati High Court ki thabaktagi pothakraba Chief Justice Ajai Lamba post asidagi pothajaragi haina cherol tharakibadagi Ministry of Home Affairs na English singani kunhumdoi gi June marida thokiba notification amadi mathang manau naina masig amendment tawkiba English singani kunmari gi September 10 December ahum English sing ani kun manga gi May kun amadi December 13 ki notification sing yenglaga mahaki resignation gi Ayaba Hayeng February gi tang kun nipan dagi Pikhre loinana hiramasida Central Lengak na Commissioner sigi anoba chairperson oina Supreme Court of India gi hanagi Justice Balbir Singh Chauhan bu haple haina Ministry of Home Affairs ki cherola sina khanghalakli anoba chairperson na Mars amadagi commission asigi chairperson oina mathau tawba horagani adubu English ngani kun humdoi gi June marida thokiba notification gi matamda tawkiba amendments sing adu hongdana laikibani haina cherola sida palakli